ngasi ayu phongkhiba tongan ba Manipuri sefhongsing amasum thokhiba thawdo wathoksingdagi maruoibe I pausing khongasarga Manipur Top Channel gi maikedi gi myamda thamjaram ge ahanbada Manipur Police ki personnel ama yauna Miyoi crore manga gi drug kona na fare Kaksing Police Commando no Miyoi ma palel sana kg ahunga kona na fare hadi Manipur Police ki CID security da constable oiba ma yauna Miyoi ahum lupa crore manga ga point humfuga manga rongi mayai ka drug kona na Directorate of Revenue Intelligence DRI gi team na Guwahati de ki tha sigi manga da fare Custom gi pauna Faraba Miyoi maduri Manipur Police ki CID security to constable oina leiba thawbal moijing kiam litan poktagi MD Taslim Asad sai kuntra mari lilongdagi MD Rakibawdin sai kuntra madi MD Lucky Amir sai kun mari ni makoi hu malem gi kaithil lupa crore manga ga point humfuga manga rong gi oigedaba sapon kef humfuga manga da hap heroin powder gram sanipan ga tereka point taraga nipan kona na faban hari Amaramda ISAR Saki Miyang Makara Assam Rifles More Battalion Amadi More Police Station gi apun batim More checkpost gi Miyoi ama lupa crore amaga point ni fuga mari rong gi oigedaba brown sugar ga kona na fare Miyoi duna Tata Sumo ama sapon cap humfuda hapa puna gram satruka marfuga mari lumba heroin powder lot pa purak pa thengna badagi faban hari nakala maromda Kaksing District Police Commando team na Miyoi ama sana kilogram ohum ronga kona na palel checkpost gi ngase pung tarap makhairam tab matam da fare police ki paunai sana ga kona na farba Miyoi du gi maming Prakash Khetri sei kungum de apok ratan Khetri kawi more ward number ni pandagi ni Paushin hai Kaksing Police District Police ki commando team na Imphal more lambi gi palel checkpost area da ngase ayuk gi hon freaking chataki freaking chathari ngai manung ayuk pung tara makhairam tabada Prakash Khetri hairiba Miyoi sina More rom dagi tharokiba Ecoben registration number MN01AS8825 khamlaga check tawada gari edu da lamba pulolaga puramba kilogram 2.988 lumba sana bar taragani pan yoramba thengna badagi fabane hainasu pausna makhatana su phungdorakli makhasa tharak poina to paw department kuntraga mapal leibigi manungda kuntraga nipan gi UC thadre sarto tondana Lenga ki thabak thoram sing manung mapan fauna uhandre Manipur lenga ki apun department kuntraga mapan gi manung da Consumers Affairs Food and Public Distribution atana department kuntraga nipana lupa crore mapan ga samapan ga maudraga mapan gi senthang center de gi laukhraga senpham sing adu season khiba gi certificate pitok ngamdre thawong si lenga ki thabak thoram sing manung mapan fauna uhandbe gi khudam ne haina social researcher sarto tondana komna sumaral sikre Manipur Press Club Imphal ngasi permission go unabda magna haiki magna utilization certificate UC thadabaga mari leinana phongdok liba wafum si handakta pangthokiba assembly mi phamda thamkiba controller of auditors general gi report adu da yumpham oiragani magna haiki lengana phongliba report asigi matung ina di rural development and panchayati raj na khwaidagi yamna utilization certificate thagataba department oidi department asigi oina outstanding UC masing sangwaga humfuga mapal lairi amadi apunba senphamna lupa crore lising ahunga chamapanga kuntraga taruka point kuntrani masigi mathangna khwaidagi yamna utilization certificate thagataba department na development of tribals and under blackward classes na outstanding UC lising ahunga saniga kuntraga manga oiduna apunba senpham lupa crore lising aniga satruka marfuga taruka point kungani thoi oiduna laidi Adubu report asigi matungina khwaidagi fazana UC thagat department na food and civil supply na oire department asigi oina di outstanding UC ama fawba leite hairi mana makhata na hai report asigi matungina di Manipur lenga na paikhaliba thabak singasi transparent amadi accountability leitre puna lenga ki department kuntragani pangi pikhataba UC lising taruka sanipan gi yankhai ga manga lairi amadi madugi apunba senphamna lupa crore lising mapanga samapanga maudraga mapanga point kunga treni financial report asi yamna phibam phatana leiri state asigi leiriba department gi head sing amadi lenga ki mapi mapa oiriba singna asabu thodang ama lauduna phibam phagana ba hona haningi hainisu pausina makhatana phongdorakli makhasa tharak poina to pau khrana Assam Rifles scam manakta bomb leiramle Imphal Police Station konba minuthong da leba Assam Rifles transit
camgi sekpal gi hek mapan thangba hand grenade ama leiramba ngase ayuk pung 12 makhairom taba matamda thengnakhre hand grenade leire habigi pau pibadigi Manipur police ki bomb disposal squad BDS na ngasi numijungba matung pung 12 minute kulgum doirom taba matamda lauktholaga lamphel gi dimpang site nungthil pung amaga minute kulom taba matamda pokhai handana manghankhre hari ningsing bayabadi matam khragi mamangda transit camp asida tungan ba UG group singna bomb langsilaga pokhai hanwadigi Assam Rifles ki personnel sing asu open yawgi thodok laikhrabani sohari atopa paw manamo Imphal Kangsup Tamenglong lambi sembada sop mafam sing tathok lagani externally added project ama oina Sasek Road Connectivity Investment Program gi makhara paikhatlibi Imphal Kangsup Tamenglong lambi sembagi thabak sathariba sida sokpa Imphal dagi Kangsup singkhong phawgi manungda leiriba mafam sing takthoknaba Imphal West ki district magistrate na khangankre pawsi sina phangbu report na hai lambi asi semnabagi damak lam acre 0.469 revenue village 53 lamsang 57 Kangsup 59 Kharang Koireng 64 Haurang Shabal amasung 95 tawkhogi mafam singda lambi semlakpa matamda sokpa mafam sing lauksinanaba right to fair competition and transparency in land acquisition rehabilitation and resettlements act 2013 gi makhada eviction tawnaba order thokibani lam asi lauksinanaba gidamak lam gi mapu singna competition lawnaba khangan khiba lekhre loinana madugi senpham madu lawnaba mari leinaba patadar singda matam matik sana pikhre adumoinamak lauksinkraba lamsing asida infrastructure khara hojiksu leiri madu laukthoknaba mari leinaba singda matam pikhibaga loinana maduda yetningba leirabasu khangalaknaba matam pikhiba leire makhasa tharakpoina topa pawmana pauna kaithel gi dukan sing asidagi hanglagani lambi da gari khamba yaroi habi Imphal Municipal Corporation gi order yaningdaba phongdoktuna pauna kaithel dukan phamliba singna thongron bi khongjang tokre hayengdigi mausagum dukan sing thong hanglagani pauna kaithel gi dukan mapu sing ngarang digi thong thingduna protest torokhibadugi matangda ngasi Imphal Municipal Corporation gi conference hall da corporation asigi administrator KS Robotna share lauraga corporation asigi municipal commissioner TS Harikumar Imphal West District Police ki SP Khetrimayum Sivakand amasung transport ki mihut singalun da dukan mapu singi mihut ka ngasi ayuk ki pung 10 rom tarapada wari sanaki pausna makhatana hai dukan mapu singna wafam animak pukhalaki wafam amana hauzik one way oina BT road lomdagi Kaisampal lomda satlibasigi mahuta Kaisampal lomdagi pauna kaithel fawraga BT road lomda thokiba yahalo aduga atopa wafam amana pot leiba lakpa singna pungkhai amarong gari khamlaga pot leiba yahalo haibisini wafam ani adu kupna khanaraba tungda lambi gi maikei hongdoklaga chatpagi matangdasu traffic regulation and fucking committee TRPC gi mifamna puthoklaga khanaba haina yanaki aduga atopa yanakiba mana gari tonglakliba duna pot lainanaba lehoraga gari du satkraba matung mahakpu potuga kona namuk lokhatpada police na athingba pidaba haibisini adumapu dukan mapu singnadi pungkhai amarong gari khamba yahanbinaba wafam pukhalaki aduba lengaki mihut kangbu duna pungkhai ama khambagi ayaba piruba taragadi hanagi mong samanaragani haiduna yakidi haidi makhasa tharakpoina topa pawmana MPP gi interim president khananaba notice thokre Manipur People Party gi interim president khananaba April 12 da pangthokkodoriba mikhal asiga mari lainana returning officer na mikhal gi notification thokre MPP gi interim president khananaba pangthokkodoriba mikhal asigi returning officer oina hakraba ke bono na khuyek piduna ngasi thokiba notice adu hokiba April mangada chief electoral officer Manipur Rajesh Agawal na thokiba order gi matu binani pangthokkodoribe MPP gi interim president khananaba mikhal asigi dama mirep natragana maki proposer na April 3 amasum nipan gi ayuk pung 10 dagi nungthil pung ama phawgi manungda lamphel patta leiba CEO Manipur gi office ta pisilakpa yagani nomination form sing matam asida mafam asidagi phangani hairi mirep che sing adugi scrutiny April nipan gi nungthil pung ani taba matamda pangthokani loinana mirep che lauthokpagi matam April 8 gi nungthil pung ama taba phawgi manungda lauthokpa yagani interim president khanabigi mikhal April 12 laba punamiki ayuk pung 8 dagi nungthil pung ama fawba lambel patta leba chief electoral officer Manipur office ki EVM go down na pangthokani mikhal gi bot masing numit asigi nungthil pung ani taba matamda EVM go down CEO Manipur gi office ta pangthokani hairi
Makha Satharapoina Topa Paumana, Yaithibi Loukol, the police Amasum, Khunja sing sound of Muknakhre, Nakalani Miyoi Tararum Sokre. Manipulangana Nipugumari, Yaithibi Loukol, Sports University, Sana Balokshin Kiva, Lofam Sing, Fencing Kazin Bahorapada, Sora Sing Wamagi, Masajit Yauna Yum Kaya, Lokshina Buhona, have a wow the gi, Miam Horokton Irang Tokre, Police Miam Irangadu, Lakshina Batir gas, more bombs in Bukapton and kind of Honabada, Miyoi Marie Mangaso Cremas, Miam and Nauri Kabla Payana, Nung Tarakura Kaksing District Police, additional ESPM Yona, personal Okumari as open and credi. Thaudos Gimatana Pumba Pauna Habidanga Seyu Angan Badigi Hauradun Nifugumari Yaithibi Loukolgi, Sorasing Wang Morum Tangba Sarupta, Tawalgi SDOgi Makada Leva, Assistant Settlement Officer Amayauna Poliski Kambu Amagaloinana, Lam On Bamadi, JCB Sing Sizinadun Fencing Kazinanaba Ngamkai, Yatonaba, Leba Kotok Pahorakivan Harry. Lam On Bigi Taba Aduda Kulgi Masajit Yauna Sports University Sanabagi Lokshin Kibamada. Yaudaba Lofum Kya, Yum Kayamadi, Masajid Adu Yauna Lokshilakpa Yabagi, Mong Amada Satarakpadigi, Kaksing Zilla Parisaki Upop Adakia MD, Nazimuddin Yauna Khunja Lam On Bigtabo Makasa Tabira Kino, Marilena Miam Gilusing Yauduna Lengaki Makok Tongbusing Warisanaduna, Warisanama, Hana Purakisi Hina Lam On but Lakpasing Aduna Makogi Tabadu Lepnana Haki Hadi. Lam On but Lakli Sing Aduna Khunja Sing had a wapum of the Tabi Muta, Makatana JCB Sizin Aduna fencing Kazinanaba, Lebak to Bohoropogo and Lam On Bigitabusa Tarapadigi, Hoshang Rabu Khunja Sing a Tinabo Honora with an Akalani Marta sound of Muknaba Tolakip and Hedi. Police make a digisumia, Madubu Lakshinana Honora with tear gas, more bombs in Makafi, Duga, Khunja Sing make a digina police namna, Nauri Kapslakibagolona, Nungna Tomzilakpadigi, Taudo Tokip and Hedi. Thaudo the Kaksing District Police additional SPM Kokta, Nungumba Akan Port Amana, Pan Badagi Sok to the Mapam Ohum Tona, Port Hiamasum, Heroes Cover Police Person, Amamasu, Makut Yet the Sok Padagi, Tawal District Hospital, Fast at Peter Matuna Makatan, Laying Nava, she's a hospital Pokaki, Aduga, Surasing Wang Badagisu MD, Abdul Hasim Sekungum, the Apokpa MD, Abdullah Koba, Miyama, Makong. Yet the Sok Padagi, Sora the Liba Lana, laying Sangamada, Mapamari Manga, for Lava Matunda, Mayum the Putakredi. Adumana Nakala Niki Marak the Munar Kibadu, Hena Sakturatuna, Numijung Matungpung Ama Makairam Tarapada, Mashingyam Lavamiam, NS 102 Lamida Tolotuna, Kudak the Gi, Lambi Tinzin Megitabak Sataraki, Maduna Maram Oiduna Asar Auction the Kaiba Piki, Tung the Lam Onba, Amazon Fencing Khan. Laibak Tok Pagi Tabak Lepagaloina Makatana Warriors and Amalaktriba Power, Tabak Lepa the Nakal Anina Yana Badegi, Lambi Tingzilambadu Nutipung Humlom Tarapada, Amukana Kontoki, Nasigi Taudo Dugi Matanga, Kaksing, ZPG, Upa Adakia, MD, Nazimudina Palmission of Fondorokibida, BJP Langana, Lopam, Kangani di Hide Dubu, Mamandus BJP na Yaithibi Loukol. Kanduna Laki Bening, as his minister and Beren and Nishupotam Gilanga, Linkiba Matam, the Sulopum Kangani Hiduna Fonto Kibeneduga, Sport University Gini Hiduna, Langana Lokshile Hadiba, Lopum Kayamasu, Low Uzariba, Low Mika, Masak Hangzadana, Miyoi Kayana, Yolambigi, say another sing Hosik Lady Beni, Sport University Gidama, Katoki below from Ni Adubo, University as is Harroid of Bunina, Lopum Masigidama, Low Keeper Senpam, Handok Saragi Habi, Wokat Kas Hosik. Quarter case or in a setaba, Yauri Benaki. Selects the Legana Lopum Kangatavani and a Lauraga, Yaithibi Loukol Lokshinduna, Lomisingi Punsi, Mahanana Bohona Klibasi, Kutaka Lepius Waki. Makasa Tarapoina Topapomana, CPI Nangasi protest Tagodori, Manipur petroleum production Oriba petrol, diesel Masum, LPG Gimama Lepelate and Hengalakwaga Lunana, Ate Polam Singi Mamalsu, Atia Pang Wankalapagi Mayokta, Communist Party of India, Manipur State Council, Sohayanuntul Pungani Tarakpada, BT Rota Leve Irabot Bawana protest Tagodori, protest asi Tama Sumna Satagani Habagaluna, Khunja Singasi Manipur Gituan Tuan, Mapam Singasu Satanavagidama, Poram Yathopagi. Mipam among us Irabot Bawana Party Secretary L. Sutin Kumar Amasum Secretary Member A. Lalana President Members in Oiduna Pangtokre. Mipam Masita Party National Executive Member Dr. M. Naramasum Manipur State Council Assistant Secretary M. Zoy Kumar Saruyaki Loinana CPI local constituency Sindhi Lapa Secretary Kuntragamapan District Secretary Amasum State Executive Members in Saruyaki Khongjang Asi
BJP gi lenga klakpadi lepa leitena hengalak liba thaw amasung gas yauna atai polam singi mamal hanthana bagi damak sanction gadabani swaki makasa tarak poina to papaw mana malomda leiba Brilliance School gi mathakta thabak lokhalagani lamdam asida leiriba private school kharana makhoi gi sengdong khalagi school salai rakpana ngasi gi kanglei miam asob awaba masai lisang sina pirakli hauji hauji maksuma sigi saitheng miam na phong sana thengnari khudam oina hairabada hayengdagi haugodoriba class 12 exam thagodoriba mairoi sing asi March thada admit card piduna higher secondary examination gi damak mayumda preparation tawduna laina khrabani adubu laibak thibiri school kharana me phawbagi tuition fee laushinduna mairoi singdagi yamlaba senpham khongkale amasum education sector asi sendan pham onthokle masida marueba senariba malomda leiba Brilliance School gi mathata sabsana thabak pakhat pahoragani haina Kangleipa Student Association KSA headquarter gi president Sukham Vidyanandana Thadorakpa Sirol amana phongdorakli Sirol aduna makha taradun hai school asi khaktana tan atop school kharasu metha phawbagi phi lawre habagi paw phangle asigumbi school sing asina masana khangna loksin ki percent pham sing mairu sing na handukhi gedabani hairi amaromda COVID-19 gi mingli school kharana su mairu sing dagi maram sadana sel law lup asina thingnare gari da leiba Comet School na makoi gi thagi thiriba tuition fee edu gi mathakta water electricity amadi sanitization tawbagi fee lawduna leiramle masigi mathak school gi admission gi matamna lawkiba fee edu amuk hana tongwana lawduna su leiramle maramaduna school singa sina sathariba business ki mawong na man administration gi mawong asi semdo hauba matam hoire maramaduna lamdam asida leiriba school singa sigi phibam lup asina yengsin ba horagani lamdam asida leiriba miyam ayamana nomagi shuruga saduna hingbana namna leiba lamdam amani haibisi kawbu makai natragana usinadana mairoi sing asi makoigi lalon potkum onthoktum school salaibi gi phibam asi ngasigi kanglei miyamna thengaduna lakli asiguma private school sing asi matam gi lakli balenga na yengsin haudabadagi school kharadadi mairoi sembagi mingda makoina usi rasi tawduna lakli maramduna asiguma lairaba miyam gi isubliba private school sing matam sana lakshin hobagi tangai fadaba leire maramduna private school sing regulate tawnaba semkiba di Manipur Private School Registration and Regulation Act 2017 na dunga si fawus na bangamdana lakliba si atubu matamda mari lenaba khudingma ka faminaraga yasinaba magi makhada sana handuna private school singa si regulate tawnaba honaba matam thengmalle haina su KSA gi makedigi thadorakpa sirol aduna su makhata na phongdorakli makhasa tharak poina to pamaruiba paw khrana mu babina diagnostic NE that rank 1 tare nungaiba pawmani Northeast region gi ni health checkup service da babina diagnostic na rank number 1 tare babina diagnostic na rank number 1 tarakhibagi certificate of appreciation adu care health insurance ki official singna diagnostic asigi chairman and managing director thangjam W singa da Khunja haina su pausna palakli amaromdana sabagi sang wong khalakpana malemdigi Miyoi fawba Mangkhiba Yai Dr. Zugindro Indian Medical Association Imana Sindrung asi lamphel leibi imagi holda awar planet awar health haiba thimna World Health Day gi thoram pangtokre thoram adugu mari leinana imagi president Dr. Zugindro na hakibida hawa nusat ki phibam asi leptana sabe hengalak patarabadi malemdigi sanga mas Miyoi fawba Mangkhiba Yai masigi akibasi leibana World Health Organization na piriba thimasigi makada haujiktigi hauna section thorang lokhonabagi pannamda ngasigi program asi pangthokpani matau karamna akibasidagi ngakthonaba honagadagi yamasu masibu karamna thengnagadagi haibadu khanghaunabagi damak mairoi sing saruk yaduna ngasigi thoramasi pangthokpani maramaduna aikhoi khudingmakna malemasibu kandaba yadi haiba wakhalonda puna khonamina basang haiki ngasigi thoramadura Department of Environment and Climate Change Government of Manipur gi Joint Director Dr. T Brajakumar Saryaki panma yabadi ngasigi thoramadugi saru ama oina Indian Medical Association gi cycling wing ama oiriba Doctor of Pedals DOP na sinduna Impal City gi akoibada ayukta cycle rally ama samangtoki madura Manipur Adventure and Mountains Viking Association gi members sing yauna doctor mas medical students punas cyclic nifurom hienmana saru yaduna miyamda masama ufana lainabagi pausel pike sohari makasa tharak poina to pa pawmana pawmi manga khudaktagi amjugi membership tagi suspend tokre tuan hiram kya ge mari lainana pawmi manga amjugi membership tagi suspend tokre amjugi general secretary case nawbuna ngasi thokiba office memorandum amagi matungina manaba pauksi gi pawmi huirem naresh
criminal case ki FIR amaga mari lainana inquiry tawraba matungda khudaktagi tha manga gi oina Amzugi membership tagi suspend tawre maki suspend matamasida Amzugi member ama oibigi hak amasum khudong sabasing adu amata phanglo haidi General Secretary sina thokiba atop office memorandum amadana Imphal Times ki Sukham Nanda Impact TV gi Khaidem Gitchandra Maitai Pauzil Delhi gi Ningomam Sanajawa amasum ANI temporary renew member B Danda Sharma journalism gi profession asigi ikai kumnaba manganbaga mari leinana khudaktagi hauna makha taba order ama thoktriba phawba Amzugi membership tagi suspend tawre suspend manungda hariba miyoi sing adu Amzugi member ama oibigi hak amasum khudong chaba sing adu phangloi atopa office memorandum amadana North East Life ki Sumrelatpam Gautam Sharma amasum Pauzil Delhi ningomam sanajawa hariba miyoi ni sina journalism ki ethics ki mayokta thabak tawduna journalism ki dignity adu manganabagi dam inquiry satharaba matungda khudaktagi hauna thamanga gi oina Amzugi membership tagi suspend tawre haribu warep singasi ngarang pangthokiba Amzugi standing committee gi mifamna laukibani hari office memorandum asina makhatana hairibana Amzugi member khudimakna journalism gi code of ethics adu ngangna satkani habigi thajaba laisu hari Tentangna to papa mana MLA ki PSO oiba Manipur Police ki personnel amadra ka kona na Guwahati da fare MLA ki PSO oina lairiba Manipur Police ki CID security da constable oiba ama yauna punami ahum dra ka kona na Guwahati da Directorate of Revenue Intelligence DRI gi kangbun Muknakhre DRI gi Guwahati zonal unit ki joint director na thadorok pasirol amagi matungina Miyoi ahumadu thasigi mangada fagatpani hari Makhoidigi sapon ke humfu mangada haplaga leramba Puramba Heroin Gram Sanipan Tereka point Taragani-pan Fagat Pangamki Makasa Tarak point na to papa mana private practice the hena lumna lauriba government ki doctor sing thabak tokiban hena fai Dr. Deben Sarkar gi doctor sing private practice tawriba si tawfam thuktabani kariguma doctor aduna private practice tawge haiba tarabadi sarkar gi hospital thabak tawbagi mohta lem resign tawraga private practice ta mai onsin mana fagani haina Jenims ki director L Deben ngasi Jenims ki A block ta pangthukiba pawgi mifam amada phongdokre magna makhatana hakibada government ki doctor sing na mayumda tongana private oina layengba masum private practice ta hena lumna lawbagi thawung ta singna pukning thagatningai thogatningai ni government ki lairiba doctor masum nursing na kathokbaga loina na thabak tawba mathoktai government ki doctor oina private practice ta hena lumna lawduna animaki khudong saba lawna ba hona bigi mohta government ki hospital ki resign tawkibana hena fai Jenims ta thabak toramba doctor kharade private practice adum tawjaragi haina hospital tha ani hungi matam piraga thabak tagi tokiba yawi doctor sing aduna hospital laina private practice tawbagi tungda tholakpa yaba problem sing adugi khalaga thabak tagi pothakibadu afaba khongthang haina lawge haki Director sina makhatana haikibda Chief Minister and Berengi lamjing makhara Jenims ta afaba MRI machine ama CT scan ani amasum X-ray machine ahom amasum ultrasound machine puna taruk laire masigi manungda mari de hauzik function tawri amas anina repairing gi mathau tari anoba equipment kaya lainabagi suhonari state asida cancer laina layeng na bokona bu khudong sa da kya mayu nari basi yenglaga cardiologist Japan gi farm ama ka tanaraga institute asida cancer gi hospital lingna bokona kidney transplant su hauna bokona masigi dama certificate su fangle haina pausna palakli Lushilak point na to papa Ukraine da lantheng no yadab Russia gi lanmi humfu jail thajingkhre Ukraine da lan sokno yadab Russia gi perakruter humfu jail thajingkhre haina official report amagi matung ina phongdorakli Russia gi awang thangbada Peskov ki headquarter da leiriba lanmi singadu mangakan bagi damak jail leiragan hari Russia gi lanmi singadu Ukraine landasina naba Belarus ta purakibani makoi singadu mangakan bagi damak jail leina bagi dandi phanglagani Russia gi lanmising Ukraine landa sinbada pressure pinabagi damakta Belarus ta purakibani hari adumainamak sipai lal hausa tharaba matungda Peskov ta leiba base ta thakibani makoi singadu gi marakta kharamadi dismiss tawkhre kharamana jail sentence pinabagi damakta court martial mayuk naragan hani Russia gi foreign minister Sergei Lavrov na maki deputy ama Peskov ta tharaga oiraklibi irang adu laksinana khankre hanisu pausina makhatana su phongdorakli